ट्रक लौखटपा ngamdri driver phangdri Imphal Ziribam lambi gi mapu kanano haina TDC na hangle Thasigi amagi ayukta irang thong tatlaga tasin khiba truck singkhatpa ngamdana leibaga loinana truck adugi driver thina bohona bada thiba phangkhidre takhiba thongsu ngasi nongmani gi manungda natrabasu numit kharani gi manungda semba ngambagi phibam leitri Amaromda Manipur gi miyam gi yamna maroi balambi ama oiriba Imphal Ziribam lambi gi mapu kanano haina Transports and Drivers Council TDC na hangle Thasigi amagi ayuk pung teret ka minit kun rom tabada irang turelda thong tatuna tasin khiba tata tipar ngasi procrency naraga singkhan abahona bada ngamkhidre Tamenglong disigi mieng makhada ngasi procrency naraga tata tipar adu singkhan abahona khibani adubu tata tipar adugi arumbana henman khiduna ising manungda leiramba makoki sarukti isingi imai mathak phawba singkhatpa ngamlaga masadi ising manungda leiri Isingi imai mathak phawba chingkhatpada tata tipar adugi driver khambagi hakchangdi phangba ngamdri driver gi nakan gi thong hangdoklamba maramna thong hangdoklaga chongthokpada turelda tasinkhibadagi akanba turengi sena chentharamba yabagi singnaba leiri panba yabadi truck adugi handyman di thokdok thokpa numita adumak rescue tawba ngamkhibani turelgi sel nakanba imai su yamna wangba maramna SDRF amasung NDRF ki kangbuna Joint Rescue tawna ba thorang toromba adusu mai paklaroi dabana ngarang changsin khiba SDRF amadi NDRF ki team adu Tamenglong DC gi ayaba lawraga ngasi Imphal omda halakre amaromda procren si naraga tata tipar adu singkhanna bahona bada thongi abatement shokre amadi madu semjin bada numit kunipa nirom changlaba yai haina NISIDCL dagi phangba pauna hairi Pawasina makhatana hai Bishnupur khopum rengpang lambida Belly Bridge ki material Imphal lomdagi porakpada akaiba leiraroi maramasina Imphal more lambida leiba Belly Bridge ama hayengtagi sidokpa horaga madugi polam singadu purakba horagani haina NISIDCL dagi phangba pawasina makhatana hairi Manipurda Imphal Ziribam lambigi oirakliba phibamda pendana leiraba TDC na National Highway 37 gi Imphal Ziribam lambi asigi mapu kanano haibadu ngasi numidang waram phawbugi manungda mari leinaba authority natraga NISIDCL na Transports amadi Manipur gi miyamda khangalakadabani haina TDC na phongdorokli Highway asigi mapu khangalaklaba matungda TDC gi oiba phirep ama lawragani haina su phongdokre Transports and the Drivers Council TDC gi President Ice Ranjina ngasi paumi singa unabada hai November amagi ayukta irang thongtatpadagi tata tipar ama tasin khibadagi hojiksu driver thiba khangdana leiri mal yawbu truck mayam amasu lambi asida sapham thakpham khangdana leiri amadi marak asida National Highway asigi mapu kanano haiba khangdre haina phongdoki National Highway asi Highway Ministry gi makhada leibani aduga Imphal Dimapur lambina state ki PWD na paibani haina phongdoladuna Ice Ranjina hai Imphal Ziribam lambi di PWD na paidrabani na Mari Lainaba Minister Tumina Laikre aduga Highway Minister dagisu paw amata phawrakpa leitre lambi asigi mapu Central Government na oigadaribara natraga State Government na oigadaribara haina hangladuna TDC gi President hai ngasi numidang waram phawbugi manungda Transports amadi Manipur miyamda mapu khangan biduna tawgadariba thabaki mawong miyamda khangan biro lambi diversion tawgadaribara ahanba ama sagadoribara natraga irang thongasi lalhalloi doribara amadi khangan biro haina su phongdoki ngasi phawbugi manungda mari leinaba singi bai kaidagi khanglaktaba tarabadi Manipurda leiriba CSO sing tanaraga thabak laukhattuna contractor singda diversion sembinaba haijaragani amadi TDC gi mai kaidagi su lupa lakh crore puthoklaba su semgani haiba wafam Ice Ranjina phongdoki mahakna hai mari leinaba singna ngamloi hairagana sengna haibiro aduga semgadoriba oiragana khudakta sembiro Imphal Dimapur lambi tatpadana miyam hogduna yengba chalaga Imphal Ziribam lambi tatpadana karamba minister MLA satpage haina hangladuna officer macha masu khara tharaga loirabara amadi mapandagi National Highway da sendong tanba lakpa khara tharaga yarabara haina Ranjina hangki ngamloidaba leiragana ngammoi haibiro TDC na semlage haiba wapam Ice Ranjina phongdoki 2018 da highway asigi lambi thong phagat hanabagi matangda PIL ama high court ta tharamba du close tawkhre haiba wafam thamladuna Ice Ranjina hai court na lambi semjin bagi thabak responsible person sing na tawgadabani haina rai taraklabasu semjin bide irang thong mayai da kontharaga leiramba duda karigi semdribano haina su mahang hangki Transport Department na mal yamna puba yarwe haiduna order pangthokta thoktuna lambi thongdi semde haina paladuna NISIDCL da team phawba suba ngamdraga department asina karamna mal hena pudana ba order thokpa ngamlibano haina hangki department asigi under secretary na November ani da thokiba order TDC ne yaba ngamlo haina sum hakna phongdoki gari gi arumba yauraga chakatara ni thoi panba gari na tan kuntha taruk chakatara na tan kunipan makhai aduga chakataruk na
tan taramapan puba yai haibasi mahakna haibanate India government haibani haiba wafam thamladuna Manipur dana tan kunmari dagi lanba yaroi haibasi sendan pham onthokpa yanabani haina phongdoki pot purga lakpa truck sing weight onba ondabagi darkar oide tan kunthra taruk puba yagadaba thong sagadabani amadi saba ngamloidaba oiragana lambi thingjillo haina palladuna tan amagi arumba pubuda lupa lising ahum piribasi lupa lising ahum ga changa pi kho haina transport department na order thokpa ngamlagana thokpiu haiki mal purakanu hairibasida wagadoribasi manipur miam ni haina su aisranjina phongdoki NISIDCL gi makhada Manipur leibra haina hangladuna Aisranjina hai TDC na haijiribasida yadrabadi malpuba gari sing pulop gari thopa leplaga lambi thingsilaga thamgani weight on ge haragana government ki weight bridge puthok pirau transporter sing na sel puthokpa mathau tade thikadar sing device rate low duna leiraga gari ate akai thoganba migi punsi manghan babuna thausadabagi thawong topiu haina su mahak makhatana phongdoki aduga topa pawmana MLA tarani thoi disqualify taunaba petition ECI yaukhre ibobi BJP government parliamentary secretary oramba MLA tarani thoi disqualify taunaba Congress na governor the pisin khiba petition adu ECI da forward taukhre haina CLP gi lusingba o ibobi na ngasi pawmi singda phongdokhre Imphal gi Congress bhavan da pangthokiba pawmi singa unaba mada o ibobi na haiki hojik leiriba government asi semba han banumita gi hauna ain gi mayukta satharaga lakhrabani Congress ki MLA oina kakiba Andro constituency dagi TI Samkumar bu minister oina wasaktuna government asida yawhunki adubu mahaki mathakta leibak asigi khwaitigi wangba kotna ain gi wangmadani haiduna mahakpu MLA oiba tokhan grabani minister ohenba yaroi haibadagi hojikti minister lawthokre MLA oibadagi su disqualified tawkhre masi Congress na haibanate leibak asigi khwaitigi wangba Supreme Court na haibani masi adumak leibak asida ain leiri haiba adu takcherabani Ibobina hai hojik leiriba government asina aine yadaba thabak kaya ama mathang tawrukpadi lepkhide MLA tarani thoibo aine yadaba mongda parliamentary secretary oina hapsin khiba adugi matangda high court na Indian constitution gi makhada yauriba 10 schedule gi manungda office of profit singi haiduna makhoibu disqualify tawgadabani haibagi Congress party na petition ama Manipur gi governor da pisinki governor na petition adu election commission of India da forward tawkhre haibasu tare Hojik state asina mayok nariba COVID-19 gi matangda ibobina hai laichat asi yamna luba phibam amada lakli state asigi pak chawba amasung leiriba misinga yengnaba matamda state asida covid na nariba mising amadi mi sikhiba singi masing asi yenglagadi atai atopa lam singa yengnabada yamna sathiba phibam amada leire haina lawi masi state government gi asoibani haina lawgani maramdi covid ki matangda state government na kupna amasung hakchinna management tawde amadi matik chaba strategy sing yathoktuna thabak tawdaba aduna phiba masi ohelakpani haina lawi akhang ahi singna covid ki oina second wave amasung third wave lakani haina panali masi tasenga lakpa taragadi state asigi miyam kari karamba phibamda leigadage haibadu aikhoina mikupna hum singna leiba mathau tai asigumba yamma lurba tanpham asida kari karamba athuba leibadagi no haiba khangdana mikhal pangthoknaba honari masagi oijaba masung government asigi political gain gi damak MLA dagi resign toriba mi sing asibu hero ni kathokpani haina lauriba si tasengna ikaiba phawi covid ki laichat asidagi ngakthoknaba SOP ngaknaba radio da amasung atai media singda lauri adubu mikhal gamari leinana pangthokliba mifam sing asida tasengna SOP ngaklibara haibasi government na khangdabra Chief Minister Masayauna SOP asi illibara muscle power money power na mikhal mai pak taba yade haiduna kan honari resign tawriba MLA sing hero ni hairiba sibu miyam apangmani haina lawribara miyam na tungda nokliba si khangadabani haina okram ibobina phongdoki Paugi mifam aduda Manipur Pradesh Congress Committee gi president Moirangthem Okendro na hai hojik by election tawnaba thorang tawriba si matam chabra masi kanana thokan bano haiba loina khangi by election haiba simaktabu kanagumba MLA ama laibak thibadagi leikhidaba adugumba matam aduda pangthoknabani adubu politician gi khudong chaba lawnaba ai mangaire haibagi mongda hojik lurba tanpham asida mikhal pangthoknaba honari center na su asigumba covid laichat ki lurba awaba si karisu na sungba tawdana lamchat yaudaba MLA khara resign tawhalaga mikhal pangthoknaba tawriba si miyamgi aifanaba amasung chawkhatnaba natte haibasi miyamna khangbiu hainasu Okendrona phongdoki Paugi mifam aduda All India Congress Committee gi in charge hanagi Union Minister Bhaktacharan Dasu saruk yaki aroibada Paubilai News Reader gi video bi yengbiriba khudingmakpu thagachari